Chaokhatpa Khunai Oiba Ngamgani haina Pambei luchingba UNLF ki General Secretary HRD S Tamphajao na phongdorakli Nupi 1904 Observation Committee na sinduna lamphel-pata laiba Universal Mothers Organization ki mayai loisangda pangthokiba kumjali singamaga chama pansuk na mari da thokiba Nupi ge taruk suba ningsing thoramda wafam asi phongdokladuna mahak na makhata na hai kumjali singamaga chama pansuk na mari da British ki subnam lenga ki mayokta lamdam asigi ima singna haukiba lana dubo wasigi mirol ningsing ba amade ima sing adugi mafamda igai khumnaba utpa haibase tangai fadaba amane nupa khaktana thabak khudingmak pangthokpa haibase kaidongnungda oithoktabane matam aduda ima singna thauna fana chungthoraktuna ahanba nupi lag thengnakiba ado aikoina kaidongnungda kaufum thokte haujing thokliba irang asidasu ima singna achobu thokdang kaya lawri hainasu mahakna makhata na singthakhe asumba nupi lag haraga khangnaba ahanba nupi lag haraga khangnaba akoigi ima singna lawkiba thokdang sigi ngasi aikoina yamna ningsingbagi masibu observe tawbugi mathok taribasi aikoigi matamdugi ima singduna akoigi nupa khaktana thabak leipaki chathrapu matamda nupa khaktana tawbu matamda mai pak pungmaktaba aduga nupi sing ima singna yauksalaba matamda British sing bauda makhoi mamai leigibani aduna aikoigi maitegi leiriba ima sing gi thongna prithivida podok endokna miyamna hena khangnai aikoigi leiriba ima singjina ngasi mak Manipurda thoiba thodok mayamna hendokna khangnare masida su ima sing asina lawribu thodangji asuki matik maruoi nupa sing khaktana yaroi ima sing se nupi sing se pulap aikoi punna yaura kanda aikoi gi leipaki khunai sigi mapung phaba adumba mapung phaba ama oine na aikoi adumaina lojai Thauram maduga mari lainana Universal Mothers Organization ki President Moirangtem Sorojini Laiman hai kumjali singani tarani banda Nupi Lalgi drama ama sanakrabadungda Nupi Lalgi matangda kupna tijinba hongnarakibane tijinba aduda kumjali singamaga chamapan subna marigi October 8da ahanba Nupi Lal thoki haibagi record fangba ngamkhe ahanba Nupi Lal aduda achoba thodang lawkiba ima sing adugi mafamda haika leka tamduna makhoibu ikai khumnaba utnaba thauram se pangthokpane ahanba Nupi Lal yautana adisuba Nupi Lal tawba haibase oithoktabane Nupi Lal gi ningsing khubamdi amakhak oirabasu anisuba Nupi Lal ningsing numitta lengagla suti thariba asigumna ahanba Nupi Lal ningsing numit asisu suti thabam thoki haina mahagna makhata na mari lainaba singi pupneng chingsinkhe thauram aduda Pambei luchingba UNLF ki Assistant Secretary HRD Ningtamba Peace Home Supermarket ki President Y Indrani amade World Human Rights Protection Organization ki International Chairman Dr. Loizingdan Chingsang Lakpa Namairak Pamsu Sarukya K. Tauramadu ahanba Nupi Lal da Sarukya Kibi Laikhidrabi Ima I Samujaubi El Kwathabi El Dhabdi El Juboti amade RK Tharosanagi Mafamda Hika Leka Damduna Ikai Khunaba Utke. So Chemaga Mapan 0 Marisida koi ahamne pirang record phange October ki tang mapan se ahamne pilal oirame sigumada phas ne pilan si fundu omaga ani subne pilan taw yaroi ado ani se gap yamna lei gap lei bana maram oirakanda aphone ahamne pilan gi advisor amoy ina mayam thamjari si khubam ji amakhak oiba yai aduga palondi Chahim da Anirab Tomina, Hayabani. Massaja Sakana, Anima Ase Suti, Taraga, the Chapman of among the Hamburg holiday oil view, among the Anishibu oil view.